ꯍꯧꯈꯤꯕ ꯆꯍꯤꯗ ꯍꯥꯟꯅ ꯄꯥꯛꯊꯣꯛꯇꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯍꯨꯝꯂꯛ ꯊꯣꯛꯈꯤꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯊꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯍꯟꯗꯛ ꯑꯃꯨꯛ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯂꯨꯔꯤꯕꯗꯤ ꯀꯨꯝꯒꯤ ꯑꯀꯟꯕ ꯅꯣꯡꯖꯨ ꯍꯥꯏꯕꯗꯨꯗꯤ ꯍꯧꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯆꯨꯔꯤꯕ ꯅꯣꯡꯖꯨ ꯑꯁꯤꯗꯤ ꯂꯥꯛꯂꯤꯕ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯀꯔꯇꯦꯟ ꯔꯥꯏꯖꯔꯅꯤ ꯍꯥꯏꯅꯕꯨ ꯂꯧꯕ ꯌꯥꯏ꯫ ꯀꯔꯇꯦꯟ ꯔꯥꯏꯖꯔꯗ ꯐꯖꯕ ꯏꯁꯤꯡ ꯏꯆꯥꯎ ꯅꯪꯕꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯀꯟꯕꯗꯒꯤ ꯀꯟꯕ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯣꯡ ꯆꯨꯈꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯗꯤ ꯊꯔꯛ ꯍꯨꯟꯅꯔꯦ꯫ ꯅꯣꯡꯖꯨ ꯊꯥ ꯍꯧꯔꯛꯄꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯑꯃꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯌꯦꯡꯂꯨꯔꯒ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤ ꯑꯐꯕ ꯀꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯏꯊꯥ ꯊꯥꯖꯗꯦ꯫ ꯏꯟꯚꯥꯏꯔꯟꯃꯦꯟꯠ, ꯅꯣꯡꯖꯨ ꯅꯨꯡꯁꯥ, ꯑꯏꯪ ꯑꯁꯥꯒꯤ ꯃꯔꯝꯗ ꯅꯩꯅꯗꯨꯅ ꯂꯩꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯗ ꯆꯨꯕ ꯌꯥꯕ ꯅꯣꯡꯖꯨꯒꯤ ꯆꯥꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯅꯠꯇ꯭ꯔꯒ ꯀꯥ ꯍꯦꯟꯅ ꯍꯟꯊꯅ ꯅꯣꯡ ꯆꯨꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯆꯨꯔꯤꯕ ꯅꯣꯡꯖꯨ ꯑꯗꯨꯒꯤ ꯃꯐꯝ ꯃꯇꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯏꯆꯥꯎ ꯑꯃꯗꯤ ꯏꯀꯪꯒꯤ ꯐꯤꯚꯝ ꯍꯦꯛ ꯍꯦꯛ ꯃꯥꯌꯣꯛꯅꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯁꯤꯡꯅꯤ꯫ ꯆꯨꯔꯛꯄ ꯅꯣꯡ ꯑꯗꯨ ꯆꯤꯡꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯗ ꯌꯩꯔꯒ ꯇꯞꯅ ꯇꯞꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯒ ꯂꯩꯅꯨꯡꯗ ꯆꯨꯞꯁꯤꯟꯈꯤꯒꯗꯕ ꯑꯗꯨ ꯆꯤꯡ ꯑꯌꯥꯝꯕꯗꯤ ꯃꯔꯨ ꯀꯣꯛꯊꯣꯛꯄꯤꯔꯕꯅ ꯍꯦꯛ ꯇꯥꯔꯛꯄꯒ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯅꯨꯡꯒ ꯂꯣꯏꯅꯅ ꯑꯄꯟꯕ ꯌꯥꯎꯗꯅ ꯆꯦꯟꯊꯔꯛꯏ꯫ ꯂꯩꯅꯨꯡꯗ ꯆꯨꯞꯁꯤꯜꯂꯒ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯀꯗꯕ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯣꯡ ꯀꯟꯅꯕꯨ ꯆꯨꯔꯕꯗꯤ ꯇꯨꯔꯦꯜꯁꯤꯡ ꯃꯕꯨꯛ ꯄꯨꯝꯊꯟ ꯊꯟꯗꯨꯅ ꯆꯦꯜꯂꯤ꯫ ꯂꯧꯅꯝꯕꯥꯜꯁꯤꯡꯗꯒꯤ ꯄꯥꯊꯣꯔꯛꯏ, ꯂꯧꯅꯝꯕꯥꯜꯁꯤꯡ ꯅꯝꯈꯥꯏꯔꯛꯏ, ꯏꯁꯤꯡ ꯏꯆꯥꯎ ꯍꯦꯛꯇ ꯊꯣꯛꯏ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ, ꯂꯥꯎꯖꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯂꯝꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡꯒꯤ ꯄꯪꯌꯥꯟꯗ ꯌꯥꯟꯊꯠꯄ ꯂꯦꯞꯇꯦ꯫ ꯊꯥꯖꯤꯜꯂꯒ ꯍꯧꯍꯟꯅꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯀꯣꯛꯊꯣꯛꯈ꯭ꯔꯕ ꯎꯃꯪꯁꯤꯡ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄꯗ ꯋꯥꯅ ꯊꯣꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯊꯑꯣꯏꯅ ꯎꯃꯪꯁꯤꯡ ꯄꯪꯀꯣꯛꯇ ꯀꯣꯛꯊꯣꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯚꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯁꯅꯥ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅꯔꯝꯕ ꯃꯅꯤꯄꯨꯔ ꯀꯣꯔꯤ ꯂꯩꯕꯥꯛ ꯑꯣꯜꯂꯦ꯫ ꯑꯏꯪꯕ ꯃꯇꯝ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯂꯧꯃꯤꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯃꯇꯝꯗꯗꯤ ꯆꯨꯗꯅ ꯑꯇꯩ ꯃꯇꯝꯗ ꯅꯣꯡꯅ ꯍꯩꯊꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯏꯁꯨ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯁꯨꯅꯤ꯫ ꯍꯣꯡꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯔꯕꯗꯤ ꯅꯣꯡꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯅ ꯂꯩꯕ ꯌꯥꯗꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯕꯅꯤ꯫ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯕꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯏ: ꯃꯍꯧꯁꯥꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕ ꯑꯃꯒ ꯃꯤꯑꯣꯏꯕꯅ ꯁꯦꯝꯖꯕ ꯑꯍꯣꯡꯕ ꯑꯃꯒ꯫ ꯃꯍꯧꯁꯥꯅ ꯑꯣꯏꯍꯜꯂꯛꯄ ꯑꯍꯣꯡꯕꯗꯗꯤ ꯃꯤꯑꯣꯏꯕꯅ ꯈꯨꯠ ꯊꯥꯗꯨꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕꯅ ꯁꯦꯝꯖꯕ ꯑꯍꯣꯡꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯗꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯤ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯟꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗ, ꯊꯥ ꯑꯃꯗ, ꯆꯍꯤ ꯑꯃꯗ ꯍꯦꯛꯇ ꯊꯣꯛꯍꯜꯂꯛꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯈꯪꯅꯕꯨ ꯑꯣꯏꯔꯕꯁꯨ, ꯈꯪꯗꯅꯕꯨ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯈꯪꯅ ꯊꯑꯣꯏꯗꯗꯨꯅ ꯎꯃꯪ ꯋꯥꯃꯪ ꯄꯪꯀꯣꯛꯇ ꯀꯣꯛꯊꯣꯛꯄ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯅ ꯊꯥꯗꯣꯛꯂꯤꯕ ꯑꯃꯗꯤ ꯊꯧꯅꯔꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯊꯥꯗꯣꯔꯛꯄ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁꯁꯤꯡ, ꯍꯨ ꯆꯦꯜꯂꯕ ꯄꯣꯠꯂꯝꯁꯤꯡ ꯃꯑꯣꯡ ꯆꯨꯝꯗꯅ ꯄꯪꯆꯥꯏꯗ ꯆꯥꯏꯊꯣꯛꯄꯅꯆꯤꯡꯕ ꯇꯧꯕꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯍꯜꯂꯦ꯫ ꯇꯞꯅ ꯇꯞꯅ ꯑꯍꯣꯡꯕ ꯄꯨꯔꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯖꯔꯛꯄ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯏꯀꯥꯏ ꯀꯥꯏꯍꯜꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯜꯂꯤꯕ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯀꯥꯏꯊꯍꯜꯂꯛꯂꯤꯕ ꯑꯁꯤꯅꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯎ ꯋꯥꯁꯤꯡ ꯌꯥꯎꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯂꯩꯕ ꯌꯥꯗꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯈꯜ ꯂꯦꯞꯇꯅ ꯊꯨꯒꯥꯏꯕ ꯑꯁꯤꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯛꯍꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯐꯣꯜ ꯑꯣꯏꯅ ꯆꯍꯤ ꯑꯃꯗ ꯇꯥꯕ ꯅꯣꯡꯖꯨꯒꯤ ꯆꯥꯡꯗ ꯑꯗꯨꯛ ꯍꯥꯛꯅ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯨꯝꯕ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯑꯐꯕ ꯁꯤꯁꯇꯦꯝ ꯂꯩꯇꯕꯅ ꯀꯨꯝꯒꯤ ꯅꯣꯡꯒꯤ ꯃꯈꯥ ꯄꯣꯟꯕ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯎꯕ ꯃꯇꯝꯗꯅ ꯅꯣꯡ ꯇꯥꯗꯗꯨꯅ ꯂꯧ ꯄꯥꯟꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯧ ꯄꯥꯜꯂꯕꯁꯨ ꯂꯣꯛꯂꯝꯗꯥꯏꯗ ꯅꯣꯡ ꯄꯪꯇꯥꯗ ꯇꯥꯗꯨꯅ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯨꯕ ꯄꯨꯝꯅꯃꯛ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ꯫ ꯑꯃꯔꯣꯝꯗꯅ ꯂꯧꯕꯨꯛꯇ ꯑꯇꯣꯞꯄ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯑꯣꯏꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯗꯨꯅ ꯄꯥꯟꯈꯠꯂꯛꯄ ꯃꯇꯝꯗꯅ ꯅꯣꯡ ꯄꯪꯇꯥꯗ ꯇꯥꯗꯨꯅ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯄꯨꯡꯃꯥꯡ ꯃꯥꯡꯕꯗꯒꯤ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯦ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩ, ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯆꯍꯤ ꯈꯔ ꯀꯥꯟꯅꯔꯒ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛ ꯊꯣꯛꯄ, ꯏꯀꯪ ꯑꯃꯨꯛ ꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯍꯤ ꯑꯃꯗ ꯏꯆꯥꯎꯁꯨ ꯏꯀꯪꯁꯨ ꯑꯗꯨꯃꯛ ꯊꯣꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯁꯅꯥ ꯂꯩꯕꯥꯛꯅꯤ, ꯌꯥꯝꯅꯁꯨ ꯁꯥꯗꯕ ꯌꯥꯝꯅꯁꯨ ꯏꯪꯗꯕ ꯂꯝꯗꯝꯅꯤ ꯍꯥꯏꯅꯔꯝꯕ ꯑꯗꯨ ꯑꯏꯪꯕ ꯃꯇꯝꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯥꯕ ꯃꯇꯝꯗꯗꯤ ꯑꯀꯤꯕ ꯐꯪꯅ ꯁꯥꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯃꯑꯣꯡꯁꯤꯡ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯌꯥꯏ ꯍꯥꯏꯕꯕꯨ ꯃꯇꯝ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯦꯟ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯌꯥꯔꯝꯕ ꯃꯅꯤꯄꯨꯔꯗ ꯏꯌꯔ ꯀꯟꯗꯤꯁꯅꯔꯒꯤ ꯃꯊꯧ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯇꯥꯏ꯫ ꯈꯟꯊꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯂꯧꯈꯠꯄꯁꯨ ꯇꯥꯏ꯫ ꯃꯍꯧꯁꯥꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯗ ꯃꯤꯑꯣꯏꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯣꯏꯍꯜꯂꯛꯄ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯊꯥꯗꯣꯛꯅꯔꯒ ꯊꯕꯛ ꯂꯧꯈꯠꯄ ꯇꯥꯏ꯫
ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯝꯒ ꯅꯣꯡꯒꯁꯨ ꯄꯥꯈꯤꯒꯅꯤ, ꯀꯨꯝꯒ ꯂꯥꯏꯒꯁꯨ ꯄꯥꯈꯤꯒꯅꯤ, ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯂꯩꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯁꯨꯝ ꯇꯦꯟꯁꯤꯟꯍꯜꯂꯛꯀꯅꯤ꯫